ꯕꯣꯔꯆꯧ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯛꯒꯤ ꯃꯥꯒꯤ ꯄꯨꯖꯥ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯥꯡ ꯀꯩꯃꯥꯡ ꯌꯥꯎꯕꯗꯒꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯦꯡꯉ ꯃꯇꯨꯡꯗ ꯍꯌꯦꯡ ꯂꯥꯛꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯥꯒꯩ ꯑꯃꯗꯤ ꯄꯨꯖꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯃꯔꯨꯞ ꯄꯨꯜꯂꯒ ꯁꯤꯜꯂꯥꯡꯖꯗꯨꯅ ꯇꯧꯖꯔꯤ ꯍꯧꯖꯤꯛꯐꯥꯎ ꯏꯟꯖꯥꯡ ꯃꯊꯦꯜꯅ ꯄꯀꯧꯔꯥ ꯁꯒꯣꯜ ꯍꯋꯥꯏ ꯃꯤꯛꯁ ꯗꯥꯜ ꯁꯣꯌꯥꯕꯤꯟ ꯊꯣꯡꯕ ꯂꯐꯨ ꯏꯔꯣꯟꯕ ꯇꯥꯏꯒꯔ ꯇꯨꯝꯃꯤꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯛꯄꯁꯦ ꯎꯟ ꯇꯥꯔꯦ ꯅꯤꯡꯊꯝꯊꯥ ꯆꯪꯉꯦ ꯑꯩꯈꯣꯏ ꯁꯨꯇꯤꯒꯤ ꯕꯥꯔꯗꯦꯅꯦ ꯍꯥꯏꯅ ꯈꯨꯔꯝꯃꯤꯃꯦ ꯑꯩꯈꯣꯏ ꯁꯨꯇꯤ ꯑꯣꯏ ꯉꯁꯤ ꯍꯟꯈꯤꯗꯣꯔꯦ ꯅꯨꯡꯉꯥꯏꯇꯦ ꯆꯤꯛ ꯆꯤꯍꯧꯗꯣꯔꯦ ꯕꯥꯏ ꯕꯥꯏ पूजा सेट ड्रेस का माना देता ꯀꯩꯒꯨꯝꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦꯕ ꯌꯨꯝꯗꯒꯤ ꯂꯣꯏꯁꯟꯅꯗꯣ ꯑꯩꯈꯣꯏ ꯇꯥꯏꯁꯟ ꯐꯥꯅꯔꯤ ꯊꯣꯡꯒꯥꯟꯗ ꯉꯁꯤꯁꯦ ꯈ꯭ꯋꯥꯡ ꯅꯥꯕꯇ ꯅꯠꯇꯦꯕ ꯂꯩꯗꯁꯨ ꯄꯣꯝꯃꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯌꯨꯝꯗ ꯍꯤꯞꯆꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯔꯣꯏ ꯉꯥꯔꯣꯏꯒꯤ ꯀꯔꯤ ꯑꯗꯨ ꯊꯤꯟꯕ ꯑꯣꯏꯅ ꯅꯍꯥꯛ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏ ꯃꯥ ꯉꯝꯃꯔꯣꯏ ꯆꯣ ꯃꯌꯥꯝ ꯃꯣꯏ ꯍꯥꯏꯕ ꯑꯩꯒꯤ ꯐꯤꯖꯦꯠꯁꯦ ꯃꯉꯣꯟꯗ ꯎꯍꯜꯂꯨꯅꯨ ꯍꯥꯏꯌꯦ ꯃꯤ ꯃꯥꯅ ꯍꯦꯟꯅ ꯈꯪꯉꯤ ꯆꯄꯜ ꯑꯃꯨꯛ ꯎꯁꯟꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯥꯅ ꯆꯤꯡ ꯉꯝꯗꯦ ꯑꯩꯕꯨ ꯏꯃꯨꯡꯐꯥꯎ ꯆꯪꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯗꯕꯅꯤꯁꯦ ꯃꯌꯥꯝꯁꯤꯅꯤ ꯀꯥꯞꯄꯦ ꯃꯌꯥꯝ ꯁꯤꯅꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯌꯦꯡꯒꯤ ꯏꯅꯝ ꯍꯜꯂꯕꯣ ꯑꯩ ꯆꯪꯗꯣꯏꯁꯦ ꯅꯨꯡꯉꯥꯏ ꯏꯊꯟꯇ ꯇꯟꯅ ꯂꯩꯔꯦ ꯍꯌꯦꯡꯗꯤ ꯆꯥꯛ ꯇꯧꯗꯣꯏꯃꯤꯅ ꯃꯤ ꯇꯤꯟꯒꯅꯤ ꯉꯁꯤꯁꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯃꯥꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯈꯠꯅꯔꯛꯏꯕ ꯍꯌꯦꯡꯁꯦ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯕꯩꯅꯣ ꯍꯌꯦꯡ ꯂꯥꯛꯏꯕ ꯌꯥꯔꯥꯊꯥꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯇꯥꯡ ꯀꯌꯥꯅꯣ ꯍꯌꯦꯡ ꯇꯥꯡ 18 ꯇꯥꯡ 18 ꯑꯗꯨ ꯅꯣꯕꯦꯝꯕꯔꯒꯤꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯅ ꯍꯣꯏꯅꯦ ꯅꯣꯕꯦꯝꯕꯔꯗ ꯇꯥꯡ 18 ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯕꯣꯔꯆꯧ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯛꯒꯤ ꯃꯥꯒꯤ ꯄꯨꯖꯥ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯥꯡ ꯀꯩꯃꯥꯡ ꯌꯥꯎꯕꯗꯒꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯦꯡꯉ ꯃꯇꯨꯡꯗ ꯍꯌꯦꯡ ꯂꯥꯛꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯥꯒꯩ ꯑꯃꯗꯤ ꯄꯨꯖꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯃꯔꯨꯞ ꯄꯨꯜꯂꯒ ꯁꯤꯜꯂꯥꯡꯖꯗꯨꯅ ꯇꯧꯖꯔꯤ ꯍꯧꯖꯤꯛꯐꯥꯎꯗ
ꯑꯗꯨꯅ ꯈ꯭ꯋꯥꯏ ꯇꯔꯥ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯌꯦꯡꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯤ ꯊꯧꯔꯝꯁꯤꯒ ꯃꯌꯥꯝ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯎꯖꯦꯜꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯖꯔꯤ ꯃꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯗꯣꯏꯕ ꯃꯤꯁꯦ ꯆꯥꯎꯔꯥꯛꯅ 200ꯗꯩꯅ 300ꯃꯨꯛ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯤ ꯌꯥꯝꯃꯤ ꯑꯩꯈꯣꯏ ꯆꯦꯡ ꯃꯣꯟ ꯑꯃ ꯃꯈꯥꯏꯅꯤ ꯂꯥꯡꯉꯁꯤ ꯇꯧꯔꯤꯁꯦ ꯆꯦꯡ ꯃꯣꯟ ꯑꯃ ꯃꯤ 100 ꯌꯥꯏꯑꯕ ꯑꯗ ꯇꯪꯈꯥꯏ ꯑꯃꯗ ꯃꯤ 100ꯃꯨꯛ ꯆꯥꯅꯦꯕ ꯆꯦꯡ ꯀꯥꯇꯤ ꯇꯔꯥꯅ ꯑꯗ ꯆꯥꯎꯔꯥꯛꯅ ꯃꯤ 300ꯃꯨꯛꯀꯤ ꯇꯥꯔꯒꯦꯠꯅꯤ ꯍꯣꯏ ꯍꯣꯏ ꯏꯟꯖꯥꯡ ꯃꯊꯦꯜꯅ ꯄꯀꯧꯔꯥ ꯁꯒꯣꯜ ꯍꯋꯥꯏ ꯃꯤꯛꯁ ꯗꯥꯜ ꯁꯣꯌꯥꯕꯤꯟ ꯊꯣꯡꯕ ꯂꯐꯨ ꯏꯔꯣꯟꯕ ꯂꯐꯨ ꯏꯔꯣꯟꯕꯗꯣ ꯆꯥꯅꯤꯡꯉꯤ ꯊꯥꯎ ꯌꯥꯎꯗꯕ ꯆꯥꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯏꯗꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯀꯦ ꯈ꯭ꯋꯥꯡ ꯅꯥꯔꯁꯨ ꯅꯥꯟꯅ ꯂꯥꯛꯄꯤꯌꯨ ꯄꯨꯔꯅꯤꯃꯥ ꯑꯣꯏꯅ ꯄꯨꯔꯅꯤꯃꯥ ꯃꯥꯏ ꯄꯩꯁꯥ ꯗꯣꯅꯦꯁꯟ ꯇꯧꯅꯔꯤꯁꯤꯒ ꯉꯝꯖꯕ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯖꯕꯤꯗ ꯍꯥꯏꯔꯤꯕ ꯑꯩꯅ ꯐꯖꯅ ꯊꯥꯡꯒꯠꯂꯨ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯥ ꯂꯥꯛꯇ꯭ꯔꯦ ꯌꯥꯔꯣꯏ ꯍꯌꯦꯡꯁꯦ ꯅꯌꯨꯝꯗ ꯂꯧ ꯂꯥꯛꯀꯅꯤ ꯍꯣꯏ ꯑꯩ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯍꯥꯏꯗ ꯌꯥꯕ꯭ꯔꯣ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯒꯤꯗ ꯌꯥꯕ꯭ꯔꯣ ꯗꯣꯁꯥ ꯂꯥꯡꯕꯟꯒꯤꯁꯨ ꯌꯥꯎꯔꯤꯃꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯏꯅ ꯄꯨꯖꯥꯒꯤ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯕ ꯁꯤꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯈꯥꯡꯕꯒꯤ ꯈꯨꯂꯛ ꯈꯨꯟꯗꯒꯤ ꯂꯥꯛꯄꯁꯤꯡ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯒꯦ ꯈꯦꯋꯥꯗ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯥꯡꯖꯁꯨ ꯑꯣꯏꯕꯅꯤꯅ ꯁꯅꯤ ꯕꯕꯥ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯏꯆꯦ ꯑꯃ ꯌꯥꯎꯋꯦꯕꯀோ ꯃꯥꯗꯣ ꯉꯁꯤꯁꯦ ꯁꯅꯤ ꯕꯕꯥ ꯈꯨꯔꯨꯝꯕꯁꯨ ꯑꯩꯈꯣꯏꯒ ꯁꯨꯝ ꯄꯨꯟꯅ ꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯅꯕꯨꯗꯤ ꯆꯨꯝꯅ ꯀꯣꯏꯕ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯄꯨꯜꯂꯕꯅꯤꯅ ꯁꯨꯝ ꯅꯍꯥꯛ ꯃꯣꯏꯒ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤꯅꯅꯦ ꯁꯅꯤ ꯈꯨꯔꯨꯝꯅꯔꯤꯕ ꯁꯅꯤ ꯕꯕꯥ ꯈꯨꯔꯨꯝꯅꯔꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯊꯦꯡꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯏꯆꯦ ꯑꯃꯁꯨ ꯈꯨꯔꯝꯃꯤ ꯑꯩꯈꯣꯏꯅ ꯂꯩꯁꯦ ꯂꯂꯥ ꯀꯥꯔꯣꯡꯗꯅꯤ Kapakano ahau phol mul jam jole khanaw na ba jiga ambo cha ba di ja ro dragon fruit ke joli ne Thôi chẳng đi nào mà mai cho hàng đồ thì mi sum bố lấy tiền ở xí xí. Khôi là khi bây giờ lại sẽ là khi mà sẽ mà thôi chẳng đi bố. Cũng cả là chẳng tụi nó Bên nào mà tầm sẽ ra ngần lẽ. Khôi ở gì hết là gì đó. Khoang cái nào bác sĩ này ấy. Ôi cha rồi khoang cái nào bác sĩ hình như nó lôi rồi. Thấy cái lại không lạc cái tới đây vậy nè. Popcorn ahauba jamdra ngao ngày đây em sẽ để lai hero piba lai hero Lai hero pi thì anh muốn nó khỏe mà pi. Ayun kabagan. Lai hero nó khỏe mà pi ba. Khỏe mà lai ba. Gua tahu kan gua ni salah ngomong kau cara dia ajar aku dia. Kau ini ni. Noni ni. Itu bukan cerita cara dia ajar. Aku hejik lala dagi halle yum lomda. Ay ba? Kangla. Ay na ni kangla. Ay na tagan daw na summa mana mamsin man yaw summa sim. Mali ni hana puro ko jaw himare. Nanti mana sana. Kangla bujiya. Sina kay ay ba mami? Uji mati. Eh dada sina bija uji mati ni ay khang de mami ni mati re mami ni na.
Guys, mangang gihara jam pijay nung high school kayo. ꯑꯩꯈꯣꯏꯗꯗꯤ ꯄꯤꯖꯩꯗꯨꯒ Like ko naman kung saan siya hapsalo to. ꯌꯥꯝꯃꯦ ꯄꯣꯠ ꯆꯩ Hapsalo to, ꯁꯤꯡꯁꯦ hapsalo. ꯍꯣꯏ ꯄꯣꯂꯤꯇꯤꯟ ꯑꯝꯇ ꯄꯨꯕꯤꯔꯛꯑꯣ ꯗꯥ ꯀꯩꯅꯣ Ngaybo. Nung matay ko ba mo lagay na ko fulaw na. Ako ba matang sangde? Andun dukan pami ay na dukan manung dalay na no. ꯔꯥꯡꯒ ꯍꯥꯞꯆꯜꯂꯒꯦ Sumdarage. ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯥꯏ ꯄꯨꯖꯥ ꯇꯧꯔꯦ ꯍꯧꯖꯤꯛ ꯃꯝꯃꯤꯅꯦ Ha? Howdriye? ꯍꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯤ ꯂꯩꯇꯦ ꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯤ ꯃꯣꯏꯗꯤ ꯍꯧꯖꯤꯛꯇ ꯄꯔꯗꯥꯁꯦ ꯍꯩꯖꯤꯟꯈꯤꯔꯣ ꯑꯣ ꯄꯔꯗꯥꯁꯦ ꯍꯥꯡꯗꯣꯛꯑ ꯈꯨꯔꯝꯃꯁꯤ ꯉꯥꯛꯇꯪ ꯄꯔꯗꯥ ꯍꯥꯡꯗꯣꯛꯑ ꯈꯨꯔꯝꯃꯁꯦ ꯍꯥꯏꯕ ꯐꯝꯃꯣ ꯑꯗꯨꯗ ꯁꯤꯒ ꯃꯤ ꯌꯥꯝ ꯇꯤꯟꯗꯦꯗ ꯖꯒꯣꯏ ꯁꯥꯗ꯭ꯔꯕꯅꯤꯅ ꯃꯁꯤꯁꯨ ꯚꯤꯗꯤꯑꯣ ꯅꯝꯒ ꯂꯩꯀꯣ ꯍꯥꯟꯅ ꯉꯁꯥꯏꯗꯩ ꯅꯝꯒ ꯂꯩꯔꯤ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯈ꯭ꯋꯥꯡ ꯅꯥꯏꯌꯦ Like. ꯁꯦꯝꯃꯁꯦ ꯂꯩꯔꯦ ꯏꯁꯩꯒꯤ ꯑꯣꯖꯥ ꯖꯒꯣꯏ ꯏꯁꯩꯒꯤ ꯑꯣꯖꯥ ꯃꯣꯏꯁꯦ ꯉꯁꯤꯗ ꯆꯦꯜꯂꯤꯃꯤꯅꯦ ꯄꯩꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯉꯣ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯉꯣ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯖꯒꯣꯏ ꯁꯥꯖꯔꯛꯇꯣꯏꯅ ꯁꯤ ꯐꯤꯂꯤꯡꯁꯦ ꯈꯪꯗꯦ ꯅꯪꯗꯤ ꯁꯥꯔꯛꯄꯅꯤꯅ ꯈꯪꯉꯣ ꯑꯩ ꯁꯥꯖꯔꯛꯇꯣꯏꯅꯦ ꯃꯣꯏ 500 ꯆꯠꯄꯤꯔ ꯃꯅꯤꯅꯦ 500 ꯆꯠꯄꯤꯅꯦ 4-5 ꯁꯨꯏꯅꯦ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯖꯥꯏ ꯄꯩꯁꯥ ꯆꯦꯜꯂꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯄꯨꯖꯥ ꯖꯒꯣꯏ ꯁꯥꯈꯤꯕꯗ ꯇꯥꯈꯤꯕ ꯄꯩꯁꯥꯗꯣ ꯌꯥꯝꯃꯤꯌꯦ ꯈ꯭ꯋꯥꯏꯗꯩ ꯅꯍꯥꯟ ꯃꯥ ꯖꯒꯣꯏ ꯁꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯦꯁ ꯀꯥꯏꯈ꯭ꯔꯦ ꯃꯥꯏ ꯃꯁꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯌꯦ ꯐꯔ ꯐꯔꯒ ꯍꯥꯏꯔꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯇꯥꯇꯣꯟꯅꯤ ꯂꯥꯏꯕꯨ ꯑꯣꯏꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯌꯨꯝ ꯊꯪꯅꯕꯒꯤ ꯄꯣꯠꯁꯦ ꯌꯥꯝꯕ ꯃꯥꯜꯂꯤ ꯄꯣꯠꯁꯦ ꯌꯥꯝꯕ ꯃꯥꯜꯂꯤꯗꯨꯅ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯧꯏꯌꯦꯕ ꯑꯣ ꯁꯤꯁꯦ ꯅꯍꯥꯟ ꯋꯥꯖꯈꯤꯕ ꯄꯨꯡꯖꯩꯕ ꯈꯣꯠꯄ ꯂꯣꯏ ꯄꯤꯔꯤꯃꯤ ꯅꯠꯇ꯭ꯔꯥ ꯑꯣ ꯃꯥꯏ ꯂꯥꯏꯟ ꯂꯣꯏ ꯂꯦꯞ ꯉꯥꯏꯔꯤ ꯄꯔꯦꯡ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯃꯣꯏ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯂꯥꯏꯒꯤ ꯑꯐꯕꯩ ꯊꯕꯛ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯄꯥꯎꯂꯦꯟ ꯐꯣꯟ ꯇꯧꯔꯛꯏ ꯑꯩ ꯊꯤꯟꯕꯤꯕꯒꯤ ꯍꯣꯂꯥ ꯆꯦꯟꯕ ꯍꯧꯔꯦ ꯍꯣꯂꯥ ꯆꯥꯕꯒꯤ ꯂꯥ ꯆꯦꯜꯂꯦ ꯏꯁ ꯍꯔꯥꯎꯔꯦ ꯍꯣꯂꯥ ꯆꯦꯟꯕꯗꯒꯤ ꯉꯁꯥꯏꯗꯩ ꯕ꯭ꯂꯣꯛ ꯁꯦꯝꯕꯗ ꯋꯥꯔꯕꯅꯤ ꯃꯤ ꯅꯨꯄꯤ ꯍꯣꯏ ꯌꯥꯝ ꯍꯥꯞꯄꯤꯌꯦ ꯐꯣꯂꯥꯁꯦ ꯐꯟ ꯆꯣꯡꯈ꯭ꯔꯦ ꯍꯔꯥꯎꯕꯅ
ꯆꯥꯔꯒꯦ ꯄꯥꯎꯔꯦꯡꯒꯤ ꯄꯨꯕꯤꯔꯒꯦ ꯑꯩ ꯈꯤꯇꯪ ꯆꯥꯔꯦ ꯈꯅꯥꯎ ꯅꯥꯏꯌꯦꯕ ꯂꯩꯒ ꯅꯥꯕꯁꯤꯒꯅꯦ ꯑꯃꯨꯛ ꯍꯔꯥꯎꯈ꯭ꯔꯦ ꯑꯗꯨ ꯊꯕꯤꯒ ꯑꯄꯦꯜꯒ ꯇꯧ ꯃꯥꯜꯂꯦ ꯀꯨꯛ ꯀꯌꯥꯕ ꯌꯥꯎꯏ ꯃꯤ ꯄꯨꯔꯣ ꯗꯣꯈꯤꯅꯥ ꯐꯪꯅ ꯂꯣꯏ ꯀꯥꯏꯅꯗꯧꯔꯦ ꯃꯊꯪ ꯆꯍꯤꯗ ꯐꯖꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯃꯣꯏ ꯄꯄꯥꯅꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯈꯣꯂꯥꯁꯦ ꯄꯥꯎꯂꯦꯡꯒꯤ ꯄꯨꯕꯤꯔꯦ ꯉꯁꯥꯏꯁꯤꯁꯨ ꯄꯤꯊꯣꯛꯑꯝꯃꯒꯦ ꯑꯩ ꯆꯥꯗꯦꯕ ꯑꯩꯅ ꯆꯥꯗꯦꯔ ꯃꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯗꯨꯝ ꯄꯨꯔꯕ ꯄꯥꯎꯂꯦꯟꯗꯣ ꯊꯤꯟꯕꯤꯔꯅꯣ ꯑꯩ ꯇꯥꯇꯣꯟꯃꯅꯤꯔꯣꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯇꯥꯈꯤꯅꯤ ꯌꯦꯡꯉꯣ ꯁꯤꯒ ꯄꯨꯔꯣ ꯁꯤꯅ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯑꯁ ꯅꯍꯥꯟ ꯀꯣꯏꯔꯨꯅ ꯍꯜꯂꯦ ꯑꯗꯣ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯪꯅ ꯆꯠꯄ ꯕꯨꯗꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯠꯀꯅꯤ ꯆꯠꯂꯣꯏ ꯇꯧꯅ ꯂꯛꯀꯤ ꯄꯨꯖꯥ ꯑꯃꯐꯥꯎ ꯑꯩꯈꯣꯏꯁꯨ ꯀꯣꯏꯖꯗꯦ ꯃꯤꯒꯗꯤ ꯌꯥꯝ ꯇꯤꯟꯗꯦ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯅꯨꯡꯉꯥꯏꯔꯛꯄꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯂꯥꯏꯕꯨꯗꯤ ꯈꯨꯔꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩ ꯅꯥꯕ ꯈ꯭ꯋꯥꯡ ꯅꯥꯕꯁꯤꯅꯅꯦ ꯑꯩ ꯀꯔꯤꯝ ꯅꯣꯛꯅꯤꯡꯗꯦ ꯋꯥꯁꯨ ꯉꯥꯡꯅꯤꯡꯗꯦ ꯁꯨꯝꯅꯦ ꯃꯤ ꯎꯅꯔꯕꯅꯤꯅ ꯈꯤꯇꯪ ꯅꯣꯛꯁꯟꯅꯔꯒ ꯁꯨꯝ ꯍꯜꯂꯛꯑꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯆꯠꯂꯨꯕꯗோ ꯄꯥꯎꯂꯤꯅ ꯃꯅꯥꯛꯀꯤꯗꯣ ꯑꯗꯨꯁꯨ ꯆꯠꯀꯗꯕ ꯂꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯂꯣꯏꯁꯜꯂꯦ ꯕꯥꯏ ꯕꯥꯏ